ꯑꯁꯨꯝꯅ ꯈꯣꯟ ꯀꯟꯅꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯊꯣꯏꯅꯨꯗꯨ ꯀꯞꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯅꯥꯍꯜꯁꯨ ꯇꯨꯡꯗ ꯃꯥꯡꯗ ꯏꯟꯅꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯃꯌꯨꯝ ꯌꯧꯕ ꯃꯇꯝꯗꯗꯤ ꯊꯣꯏꯅꯨꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯑꯃꯗꯤ ꯁꯅꯥꯍꯜ ꯀꯥꯏꯅꯕꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯃꯇꯥꯎ ꯊꯣꯝꯕꯗꯨ ꯅꯣꯡꯃ ꯁꯅꯥꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯝꯕꯅ, "ꯏꯇꯥꯎ, ꯅꯪ ꯏꯆꯜ ꯊꯣꯏꯅꯨꯕꯨꯗꯤ ꯂꯧꯁꯜꯂꯨ, ꯄꯨꯝꯅꯃꯛ ꯅꯃꯥ ꯏꯕꯦꯝꯃꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯅ ꯑꯣꯏꯈꯤꯕꯅꯤꯀꯣ ꯏꯇꯥꯎ꯫ ꯃꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕ ꯋꯥꯀꯥꯏ ꯉꯥꯡꯕꯗ ꯁꯣꯏꯅꯈꯤꯕꯅꯤ"꯫ ꯁꯅꯥꯍꯜ ꯃꯔꯨ ꯂꯨꯛꯊꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤ, ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯥꯁꯨ ꯈꯜꯂꯤꯕꯅꯤ, ꯄꯨꯝꯅꯃꯛ ꯃꯃꯥ ꯏꯕꯦꯝꯃꯒ ꯃꯅꯦ ꯀꯨꯟꯗꯥ ꯂꯩꯕꯅ ꯋꯥꯔꯦꯝ ꯄꯥꯝꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯖꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯊꯣꯏꯅꯨꯒꯤ ꯃꯐꯝꯗ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯅꯥꯍꯜꯗꯨ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯦꯞꯂꯔꯤ, ꯃꯌꯨꯝ ꯆꯠꯅꯕ ꯇꯣꯏꯅ ꯍꯥꯏꯔꯔꯤ ꯊꯣꯏꯅꯨꯗ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯒꯤ ꯃꯐꯝꯗꯗꯤ ꯂꯥꯛꯀꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯇꯥ ꯁꯅꯥꯍꯜ, ꯑꯩꯕꯨ ꯀꯔꯤꯒꯤ ꯀꯧꯔꯤꯕꯅꯣ? ꯑꯩꯅ ꯌꯨꯝꯗꯨꯗ ꯂꯥꯛꯂꯒ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯖꯠꯇꯨ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗ꯭ꯔꯥ? ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯗꯤ ꯃꯀꯨꯕꯣꯛꯀ ꯉꯥꯡꯅꯕꯤꯅꯤ"꯫ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥ ꯁꯅꯥꯍꯜꯅ ꯃꯨꯊꯠꯄ ꯉꯝꯗꯣꯔꯤꯕ꯭ꯔꯣ? ꯃꯩ ꯏꯁꯤꯡꯅ ꯆꯥꯝꯗꯨꯅ ꯀꯣꯛꯂꯔꯣꯏꯗꯕ ꯑꯩꯒꯤ ꯗꯥꯛꯐꯝꯅꯦ꯫ ꯃꯤꯅ ꯍꯥꯏꯕꯇ ꯊꯥꯖꯕ, ꯑꯩꯕꯨꯅ ꯊꯥꯖꯕꯤꯗꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯂꯔꯣꯏ ꯇꯥ ꯁꯅꯥꯍꯜ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯅꯨꯡꯇꯤꯒꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯁꯅꯥꯍꯜꯒꯤ ꯄꯨꯟꯁꯤꯗꯨ ꯀꯥꯡꯈꯣꯡ ꯆꯥꯏꯅ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯃꯆꯥꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯗꯨꯅ ꯅꯤꯡꯕ ꯀꯥꯏꯅ ꯑꯗꯨꯃꯛ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯁꯅꯥꯍꯜ ꯑꯃꯗꯤ ꯃꯦꯔꯥꯖꯥꯎꯒꯤ ꯌꯨꯝꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯉꯁꯤꯗꯤ ꯁꯦꯟꯗ꯭ꯔꯥꯡ ꯌꯨꯝꯕꯥꯟꯒꯨꯝ ꯂꯩꯈꯤꯔꯝꯃꯤ꯫